Pm-Istv Imphal Jiribamgi Santi Kunauda Singning Khaibadagi Lambi Phaunadana Leirakpa Adu Ngasidagi Potchai Yaudaba Ahangba Gari Sing Chatpa Hongnakre. Kurumzari Meng Tabiraba Sing Taramna Oksari Hoji Pawgi Maruba Pau Sandona Pizari Ngarang Pm-Istv Imphal Jiribamgi Santi Kunauda Singning Khaibadagi Lambi Phaunadana Leirakpa Adu Ngasidagi Potchai Yaudaba Ahangba Gari Sing Chatpa Hongnakre. Police ki Pawda Yumpham Oiduna Aikhoigi Pawmina Pidakpa Pawgi Matung Ina Singning Khaikiba Asina Maram Oiduna Ngarang Dagi Panduna Leirakpa Potchai Yaudaba Gari Sing Adu ngasi ayuk pung nipan makhaidagi hauna chatpa haukre hairi makata na nong suraktrabadi amadi singning khaikiba sing mafam sing mapung fana semjinba loisilabadi potchai thanna yaurba gari sing adusu lanthokpa horokpa yai hairi Hanagi Minister Bijoy Koizamgi Thongjuda Leiba Yum Mayada Masak Khangdaba Singna Hand Grenade Ani Thanjim Lale Hairi Police na Asoi Angam Yaudana Bom Adu Lokthokre Bom Thamjilamba Adugi Matangde Bijoy Koizamna Phongdorakpada Yegnabada Tawgadaba Thabaktu Makoida Torokpachi Yaningde Politics ta Yausel Haningde Hairi Kangluki Irang Malhanba Lan Ama Thogalaga Manipuri Nupi Singe Singthaningai Oraba Matik Mayai Manghanaba Honorakle Haina Manipur Women Gun Survivor Network and Notice India Women Initiative for Peace ke Founder Director Bina Lakshmi Nepram na Phongdokre Not AOC da Labor Hotel Imphal ge Sangai Holda Mothers of Manipur Women Gun Survivors Network and Northeast India Women Initiative for Peace na Sinduna Manipur joins Global March of Indigenous Mothers for Peace Healing and Unity ge matangda Manipur Mothers Peace Congregation ga mari lenana wafam asi phongdokhibane ngasigi thoram aduda MKIL gi President Laurembam Nganbi Tangkhul Women's Leaders Tami Kaising Khoibu Women's Leaders Bongamtar Hongsa Tungsa Singamayum Ongbi Mamtaz Begum Manipur Women Gun Survivors Network and Northeast India Women Initiative for Peace ke Founder Director Bina Lakshmi Nepram Yauna Lamdam Asige Ima Kyana Sarup Yake Tharam Asige Manungsana Role of Mothers of Manipur in the current conflict situation in Manipur Voice of Resilient Testimony from Survivors and Bereft Families Affected by Manipur Conflict Voice of Resilient Weaving for Peace Understanding the Current Situation of Manipur Challenges Impact and Pathways Toward Peace Healing and Reconciliation Amasung Manipur Mothers Imphal Rebirth Declaration for Peace, Reconciliation and Unity Haiba Hiram Singda Masak Naraba Miyoi Kyana Wangang Ke Tharomasiga Mari Lenina Bina Lakshmi na Makata Kibada Haujik Manipura Thokliba Lan Asi Kangluki Irang Oina Uhanna Ba Honabani Tashengbagidi Lamdam Asigi Mahausagi Pothok Lokthok na Bokhonabada Thokan Ba Lan Oigani Malem ge Tongan Mapam da Khoni gi Pothok Lokthok na Ba Honabada Lamdam Asigi Miyam Wahali Lan Thon Bagi Mahuta Yellow Missingda Kana Bapina Bohonagadabani Lan Togaliba Asigi Lalong Amok Wen Lamdam Asigi Nupi Singi Mingsa Tia Nabohonari Haidiba Lalong Asita Sing na Lamdam Asigi Ima Sing State National Amadi International ge Thakta Miyam da Wakal Tahanaba Honaba Tangai Phade Khanbadigi Tharam Asi Sinbani Haike Local level the national level international level da akoigi wafam se fazana thamba research aduga akoigi adu myam thammakanda akoi kanna akoi punna chanjanminasi punna imasingse adugi shakti thona imasing adu yaudradi akoigi lamse amuk ne happy lam oigadra ina thazabako imasing non violence imasing thona imasing minuti imasing na machasing musi badu maina akoi ire paksi kanzi aina adugi damakta akoi meeting tawsabani Combined Security Force na Arambai Tengol gi Tengoloi Phajin Khibabu Yaning da Bafung Doktuna Hianglam ACG Manungsan Laiba Sangmai Jin Kuno Irei Mama Khalekai gi Ima Singna Kholapia Lauduna Khongjang Sangsin Kre AT gi Tengoloi Phaba Yaning de AT gi Isa Sing Phab gi Mahuta Mama Oibu Sing Oina Phabio Phakeba Arambai Tengol gi Tengoloi Sing condition amata Yaudran Thadokada Bani Haina Maira Paibi Sina Kholapia Lauki Khongjang Adu Saruk Yakibi Maira Paibi Maibam Purnima Sina Lesingani Kungo Humdo gi Mege Tang Ahumda Kuki Narco Terrorist Singna Maite Singda Atamnana Landarak Padigi Arambai Tengol Thoraktuna Khul Ngapagi Thabak Tawduna Laki Madugi Matungda Manipura Santi Handilaknaba Amasung Miyambu Lengak Nangakpi Senbigani Haiba Governor Gi Paktak Matung Ina Khul Ngakpa Singna Paidamba Khulai Lengak Ta Piket Kibane Hauzik AT Sing Tiduna Parak Deba Asik Maram Karigino Masi Mama Oibi Singna Yaning De Haike
Hauji Ladiba Manipur gi phibam asida lakadaba chahi manga tara phawba hanagi Manipur adu oibada wagani mitop na lamdam asigi sukli loinamak paisinduna leidiba asi koknaba afaba mahiroi mamale pak nungsiba lusingba kaya puthokpa changi madu natrabadi Manipur mutkiba yabagi akiba leire haina hanagi PWD gi chief engineer cum project director Yumnam Joy Kumana oinam gi afaba mahiroi sing sanaroi sing yauna hiram kayada mithoi miheleba singda memento certificate amadi case award piduna pangthoktuna lakpugum taramari lak suba felicitation function of the meritorious students ki thoramda haikre educational trust oinam ETO na sinduna oinam public hall usakhang dabida pangthokeba taramari lak suba thoram aduda class 10 gi mahiroi taragani thoi class 12 ki mahiroi taragani thoi sanaroi taruk JEE exam mai palaba mahiroi ahumda memento certificate amadi case award piduna ikai khumnabu utkhi yumnam joy kumana makhata na haikibada hojik oidiba Manipur gi tangdu laita daba phiyam asi matam sangna sanggadaba maramna hojik oirekdiba nahasing mahiroi sing asoba thaudang lei tunglamsaki damakta khanma ngamba lusingba singi matam oire Delhi gi yaka yengduna thabak tawba lusingba singna ngasigi Manipur wahan bani haiki Delhi dagi harakpaduna khwadi lubani ana khanba adugumba wakhalon leiba leader Delhi dagi tharakpa officer mayam amana akhoi maitei koki naga kana no masam munna khangdaba makhoi sentiments khangdaba ga makhoi wakhal khangdaba adumba mayam officers mayam na akhoi planner oina leiraba implementation tawbagi bureaucracy na ledigeri Manipur chaphat bangamoi akhoi Manipur se akhoi mutki phibam da dum lakpata bani Social and Cultural Activist Dr. T.S. Swaran Kumarna ngasi mai paklaba mahiroi sing asibu ETO na puning thagoliba asi mahiroi sing amadi sanaroi sing asina makoi gi honan zamal adubu masak khangba utpaga loinana makoi na khunai asigi tungda afaba thabak kharadi soidana tawrakani habigi paujil pibagi liklam ama yatpani haiki masi metric ta magam phangaiba 12 ta magam phangaiba sanabagi prize myam phangaiba atop special personalities man phori ko isa sing se inau sing se makoi na lona akoi udringai na makoi na honarang godok do ko de yeng je ba lona la ri pa da na lona practice to na kamai to do ba state ki ocean no national ocean kamai i work phang ko do no makoi gi matau se dam jano hai da na we nam se le ri ba satra sing jina jai khuding gi ito gi du ba felicitation function to we masi akoi oinang wi di achau ba festival ma oi phang thok ne Hauji Paugi Maraktan Aten ba break amalominasi Classic Hospitality Training Institute na chahi amagi course amasung Aviation and Hospitality Management gi tha taruk ki course ta mingchan biba yaragani Class 12 pass amasung masagi chahi tara tare tagina kunmanga fawbagi manung de leiba naha singna Hotel Imphal by Classic North AOC gi 3rd floor da lengthopiro Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break itungda makhataba pauja Sakthong gas asi matau karamna consumer sing asi nagadage amadi kudong thibadage matau karamna section thorang lokhat kadage haibigi matangda all gas care AGC Manipur state na chatharakpa awareness cum training program adu Kaksing district ki Sangmaijing Khoidum Lairembi Sanglen da su pangthokre MSRLM gi makhada leba Sangmaijing Khoidum apunba BLF Kaksing district amadi all gas care AGC Manipur state ka kusam naduna pangthokeba awareness program adu da AGC Manipur state ke manager SI
Joy Prakashna LPG gas ta tholakadaba khudongthiba kayadagi ngakthoknaba miyamda sugaina khanganki tharam asiga mari leinana Social Inclusion Social Development SISD gi cadre Nongchombam Henrina pangcholeba awareness asina chakthong gas tagi tholakadaba khudongthiba kaya adu akhang ai singna miyamda ningthina khanganba asi afaba khongthang amani haiki Yamna tang athopa thogdok ama oina Kwakta Municipal Council Ward number 1 Tera Khongsang Bida Mohammed Ibo Masak Obamiyoi amagi yumda sangchilakhiba kabokai haina khangnaba Asian Leopard Cat ama environmental activist Asnis Ahmad na Bishnupur Forest Division gi Range Forest Office Moirangi staff sing kauduna tekta kaidana pharaga khusin nakre haidiba kabokai makhalasi South Asia amadi South East Asia lepak singda phangba lamlaki sa makhal amani haidi Hauji loisilakpada marueba pau amuka hana NH 37 Imphal Jiribam gi Santi Kunauda Singning Kaibadagi lambi phauna dana rerakpa adu ngasidagi pochai yaugdaba ahangba gari sing sat pahona kre Haju pawagi da ISTV sandok saba pawmata ngasa detention jari meyang tabiri ba mayam punama kusu amuka hana kurum jari